Lairik khwaidagi Heiba top 10 region gi manungda awang nongpoki state manga yaure. Manipur na top 10 da Leire Hairi. Lengaki periodic level 4 survey PLFS Inglising ani kunga humdoi kunga mari ki report ki matung inna leibak asigi khwaidagi Lairik Heiba top 10 region gi manungda awang nongpoki state manga yaure haina phungdorakli. Lairik Heiba gi top 10 region da awang nongpoki state singna position manga kansinba ngamkiba sina leibak asigi educational landscape ta chauna ahomba purakre Hairi. Lairik khwaidagi Heiba top 10 region adugi manungda awang nongpoki Mizoram na literacy rate chada 98.2 oiduna khwaidagi makok thongba state oiri. Mizoram gi mathangda Nagaland na literacy rate chada 95.7 oiduna ahumsuba position. Meghalaya na literacy rate chada 94.2 oiduna mga suba position. Tripura na literacy rate chada 93.7 oiduna taruksuba position amasung Manipur na literacy rate chada 92 oiduna tarasuba position da Leire Hairi.